MANIPURDA Makha Tana PR Thataruk Thamlakpa Ashi Democracy da Amuba Kalina Yektuna MATAM PUMBAGI Leihouragani HAINA MPCC ki President KEISHAM MEGHACHANDRA ngasi PHONGDORAKKHRE ngasi lamboi khongnang khongda pangthokhiba medical camp amaga mari lenana paumi singna hangbo hangi paukumda mahana phongdokhi PR Thamlakpa haibase miyam gi apamba natte PR sangtoknaba order tholakpa asina Manipur miyam gi democracy gi right matpi bani thawong ase na taklibadi BJP lenga ki oiba asangba leader leitre amadi double engine lenga fail oire takpani PR thamliba ase ing tappa athubada hanjilaknaba ni adubu Makha Tana amuk Thamlakpa haibase miyamna matam sangthana awaba mayokna khigani takpani loinana matam sangna highway da satpa yadaba blockade tawduna leiba free movement leitaba ase akanba mawongda kandem tawi haibu wafam sing thamlakhe MANIPURDA President rule nauna amuk Thataruk sangdokpa haibasi masi parjagi apamba nati amati masigi another Thataruki matungda another 6 month amaga sangdokpasina masi akhoi democracy bu masi wahanthok amasung magi democracy gi value si undermine tawba pithan mani loinana constitution the piriba federal the spirit of federalism masi su akhoi undermine taw loinana Thataruk amaga sangdokpasina akhoi dairiba parja singi aningba the will of the people masi bypass taw maramatuna masi akhoi gi state asida strong leader ama leitaba adagi leiriba double engine gi lenga kasina masi gi hiram khudimakta fail hoiba akhoi gi strong leader leitaba dagi haiba sangdokpasigi masi gi tanja amadi oi adu taragasu aikhoina masi sangdokpasina akhoi gi president rule haibasi masi temporary measure amakhakne eventi akhoi constitution da 356 ta piragasu masi di temporary matam kharagi oiba akhoi thabak thoram khara lokhalaga shanti amasung restoration to peace shanti hanjalanaba akhoi process amakhakne